ꯑꯍꯥꯟꯕꯃꯛꯇꯗ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯥꯏꯒ꯭ꯔꯨꯖꯝꯅ ꯇꯔꯥꯝꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯩꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤꯒꯤ ꯏꯄꯤꯁꯣꯗ 92 ꯁꯨꯕ ꯇꯥꯡꯀꯛ ꯂꯨꯍꯣꯡꯒꯗꯧꯔꯕꯤ ꯀꯩꯅꯥ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯂꯨꯍꯣꯡꯒꯗꯕ ꯅꯣꯡꯃ ꯈꯛꯇ ꯉꯥꯏꯔꯕꯤ ꯀꯩꯅꯥ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯑꯃꯗ ꯂꯝꯍꯥꯡ ꯑꯃꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕꯤꯔꯝꯒꯗꯒꯦ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯕꯣꯔ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯔꯝꯒꯗꯒꯦ ꯇꯁꯦꯡꯅꯃꯛ ꯊꯧꯗꯣꯛ ꯑꯁꯤ ꯌꯨꯄꯤꯒꯤ ꯀꯥꯟꯄꯨꯔ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 9 ꯏꯪ 2017 ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯌꯨꯄꯤꯒꯤ ꯀꯥꯟꯄꯨꯔꯒꯤ ꯃꯍꯥꯔꯥꯖꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯒꯗꯧꯔꯕꯤ ꯀꯩꯅꯥ ꯑꯃꯈꯛ ꯂꯝꯍꯥꯡ ꯑꯃꯗ ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯤꯗꯨꯅ ꯂꯝꯍꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ ꯂꯝꯕꯤ ꯑꯆꯠ-ꯑꯋꯣꯡꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯎꯔꯛꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯤꯕꯤ ꯀꯩꯅꯥ ꯑꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 9ꯗ ꯃꯍꯥꯛ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯀꯅꯥ ꯑꯃꯠꯇ ꯂꯣꯏꯅꯗꯅ ꯂꯨꯍꯣꯡꯕꯒꯤ ꯃꯍꯥꯛ ꯄꯣꯠꯆꯩ ꯃꯀꯨꯞ ꯃꯇꯥ ꯈꯔ ꯂꯩꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯂꯣꯀꯦꯜ ꯇ꯭ꯔꯦꯟ ꯑꯃꯗ ꯃꯍꯥꯛ ꯃꯗꯨꯗꯒꯤ ꯔꯤꯖꯥꯔቬꯁꯟ ꯇꯤꯀꯦꯠ ꯀꯛꯂꯕ ꯃꯇꯨꯡꯗ ꯄꯣꯠꯆꯩ ꯑꯀꯨꯞ ꯑꯇꯥ ꯈꯔ ꯂꯩꯔꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯀꯥꯟꯄꯨꯔꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯃꯍꯥꯛ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯌꯧꯔꯦ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯇꯤꯀꯦꯠ ꯔꯤꯖꯥꯔቬꯁꯟ ꯐꯪꯉꯦ ꯂꯣꯀꯦꯜ ꯇ꯭ꯔꯦꯟ ꯑꯃꯗ ꯂꯣꯏꯅꯅ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯒ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯀꯣꯜ ꯇꯧꯗꯨꯅ ꯈꯪꯍꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯍꯥꯛꯀꯤ ꯑꯀꯨꯞ ꯑꯇꯥ ꯈꯔ ꯂꯩꯕ ꯆꯠꯂꯤꯕ ꯑꯗꯨꯒꯤꯗꯃꯛ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯌꯨꯝꯗ ꯍꯜꯂꯛꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯜꯂꯛꯇꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯃꯍꯥꯛꯅ ꯂꯥꯛꯇꯕꯗꯨꯗ ꯉꯥꯏꯈꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯁꯨꯔꯦꯟꯗꯔ ꯁꯤꯡ ꯑꯄꯣꯛꯄ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯑꯊꯦꯡꯕꯗ ꯃꯆꯥꯅꯨꯄꯤ ꯍꯌꯦꯡ ꯂꯨꯍꯣꯡꯒꯗꯧꯔꯕꯤ ꯑꯁꯤ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯆꯍꯤ ꯁꯨꯞꯅꯇꯪꯒꯤ 19 ꯃꯃꯤꯡꯅ ꯍꯅꯤꯄ꯭ꯔꯤꯠ ꯍꯥꯏꯅ ꯀꯧꯏ ꯑꯁꯨꯝꯅ ꯄꯨꯂꯤꯁꯇ ꯐꯣꯇꯣ ꯑꯃꯒ ꯂꯣꯏꯅꯅ ꯗꯤꯇꯦꯜꯁꯤꯡ ꯄꯤꯔꯒ ꯃꯥꯡꯈꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯩꯕꯤꯅꯅꯕꯒꯤꯗꯃꯛ ꯑꯄꯣꯛꯄ ꯃꯄꯥ ꯁꯨꯔꯦꯟꯗꯔ ꯁꯤꯡꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯇꯣ ꯑꯗꯨ ꯊꯝꯂꯝꯃꯨ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯐꯪꯂꯕꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯀꯗꯥꯏꯋꯥꯏꯗꯗꯤ ꯊꯤꯔꯨꯒꯅꯤ ꯀꯥꯟꯄꯨꯔꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯍꯌꯦꯡ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯑꯀꯨꯞ ꯑꯇꯥ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕ ꯍꯥꯏꯕꯁꯤꯁꯨ ꯍꯌꯦꯡ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯤ ꯀꯩꯅꯥ ꯑꯃꯅ ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯅꯠꯇ꯭ꯔꯒ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄ ꯍꯥꯏꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯣꯏ ꯄꯣꯠ ꯆꯩ ꯈꯔ ꯀꯔꯤꯒꯨꯝꯕ ꯑꯀꯨꯞ ꯑꯇꯥ ꯂꯩꯕꯒꯤ ꯆꯠꯄ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯃꯛ ꯍꯧꯅꯩ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯦꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕ ꯃꯐꯝꯅꯤꯅ ꯂꯣꯀꯦꯜ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯃꯤꯑꯣꯏꯁꯤꯡꯅ ꯊꯕꯛ ꯆꯠꯅꯕ ꯀꯤꯂꯣꯃꯤꯇꯔ 50-60 100 200 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕꯗ ꯆꯠꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯑꯔꯨꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯜꯂꯛꯀꯅꯤ ꯈꯟꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤ ꯑꯁꯥ ꯑꯃꯗ ꯃꯆꯥꯅꯨꯄꯤꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯉꯥꯏꯔꯛꯄꯗ ꯇꯥꯡ 10 ꯌꯧꯁꯤꯜꯂꯛꯈꯤ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯌꯧꯁꯤꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯀꯣꯜ ꯇꯧꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯕ꯭ꯔꯥ ꯃꯍꯥꯛꯀ ꯀꯔꯤ ꯋꯥꯐꯝꯁꯤꯡ ꯍꯥꯏꯅꯈꯤ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯄꯣꯠ ꯂꯩꯕ ꯆꯠꯈꯤꯕ ꯑꯁꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯃꯔꯝꯅꯆꯤꯡꯕ ꯃꯨꯟꯅ ꯍꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤ ꯍꯅꯤꯄ꯭ꯔꯤꯠ ꯑꯁꯤꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗꯦ ꯃꯉꯣꯟꯗꯁꯨ ꯍꯥꯏꯔꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯨꯍꯣꯡꯕ ꯑꯁꯤ ꯇꯣꯛꯄ ꯇꯥꯈꯤ ꯃꯍꯥꯛꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯨꯍꯣꯡꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯃꯨꯡꯗ ꯃꯊꯥ ꯁꯥꯅꯕ ꯃꯔꯝꯅ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯂꯦꯞꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯒ ꯃꯈꯣꯏ ꯏꯃꯨꯡ ꯑꯗꯨꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯇꯥꯡ 10 ꯍꯧꯈꯤꯔꯝꯃꯤ ꯇꯥꯡ 12 ꯌꯧꯔꯛꯈꯤ ꯄꯨꯂꯤꯁꯁꯨ ꯈꯣꯡꯒꯨꯜ ꯂꯤꯕ ꯌꯥꯕ ꯂꯤꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 13 ꯑꯌꯨꯛ ꯑꯉꯟꯕꯗ ꯌꯨꯄꯤꯒꯤ ꯀꯥꯟꯄꯨꯔ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯍꯥꯔꯥꯖꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯅꯨꯄꯤ ꯑꯃꯒꯤ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ
wafam asi police ta pau firakhi masigi matungda siba hakchang lokhatki police na crime of sin yangsinki forensic science na akoi bida leidiba madugi fibam sing munna yangsinki asiba hakchang adu postmortem bidama pukhi amadi fangliba nupi asi imung manung Surender Singh imungda masaktak nananabigidama pau pikhi imung manung na pau adu tabada thamoi nikki laibak ta famta duna tharo tharo on bu makai imung manung na kapki karam na dinungai gani luhonga dawribi kaina amakhak na no makhak walingai gi matamda yumdagi pot akup ata khara leigani haiduna thokraga numit kharani thiba khangdraba matungda haukiba December gi tang 16 da Maharashpur gi lamhang amada siduna taduna leiramba haibasi bu imung manung na kari di oigani asumna nungai traba siguma thogdoga sida police na makha ta na postmortem gi report ngai duna lekhi postmortem gi report ta investigation police na yamna thuna chathaba hauki nupi asi sidringai gi mamangda sexual assault tawkibra haina madugi postmortem da thiba matamda mahak sidringai gi mamangda natraga sirba matungda sexual assault tawkibagi kudam changdam di leite adubu nupi asi sexually active oiba nupi amani haibadi hana mahak nupa ga physical relation lainaba nupi amani haibadi khangki masigi matungda police na khongul liba hokki imung manungda wari saki numit aduda mahak tasing na kadai de chatkani haibo wafam asi police na hangki matam aduda imung manung na hairakpagi matungina mahak ke khub ata pochai khara laina nanabagi dama chatkibani haibo wafam asi natana makoi kariguma mata hairamde masigi matungda railway station makoi na hairakpagi matungina Kanpur railway station da police na chatki imung manung na tamlakwa wafam gi matungina mahak reservation confirm oire mahak train tongduna chatle haibo wafam hairambanina tang mapangi numit asida mahak na tongkiba asigum lobat ticket kakkibagi Kanpur dagi chatpa asigum train singi local train singi reservation gi ticket list ta haribanu psigi hani prit haibanu psigi maming list ta confirm oiba natraga reservation fangma natraga fangkiba singi maming munna yeng khirame adubu asigumna Kanpur gi railway station gi asida details thiba matamda hani prit kauba nupi amata numit asida ticket kakkiba leiramde adu orebadi imung manung na wafam asita singna haijilibra makoina macha nupi sibu atopa maram amagi hatliba jala police ki di khanpham thokpani tongan tongan ba wakhalon singda adu makhanduna leirami adu orebadi machanupi train tongduna chattaba machanupi asibu karigi damukta kuidu train tongduna chatli haribano haibo wafam basi khankirami masigi matungda police na mo jingnaba haibasi di jingnaba tabani yengba tabani amokhana Kanpur gi railway station da paliba CCTV sing adugi footage sing adu police na kopna amu yengkirami asumna makoini yengba matamda hani prit haribunu pc numit asida railway station da mi kakhat kiba natraga kumtharakpa natraga train tongdringe da mafam adugi mafam kayada hani prit numit asigi mahakna siduna mahakna leirama matamdo selamba fijon madugi sakma nabi amattasu Kanpur gi railway station da lepa fawo uramde masidagi police na mohena chingnaba henki karigi damakta Kanpur gi railway station da chattaba machanu psi bu chatle haribano haiduna masigi matungda mahakki phone number imung manungdagi lauki masidagi mahakki phone number adugi CDR haibadi call details record ningthizana yenglami asumna mahakki call record yengwa matamda number amakak phangki number asi Haniprit na wari sanabada pungkai amadagi na pung ama kariguma matamda pung ani nongmada wari yamna sanaba adugumlaba phone ama number amakak phangkirami asumna number asi phanglaba matungda miyoi asi kanano haiduna police na thigatpa matamda Yuvraj Singh Kauba Delhi da leiba mi amagini haina khangki masigi matungda police na muk Yuvraj Singh kanano haiduna investigation tawba matamda Yuvraj hairiba miyoi asi Haniprit ka luhonggadoriba mahakki nupa oigadoriba bor aduni haibasi khangba ngamki adu orebadi luhonggadoriba nupa amaga nupi amaga wari sanaba haibasi di hongna sani makoi anina wari sanabaduna pungsing
असुकी मतिक यामना सांगना कॉल वारी सानबगी डिटेल्स फंगलिबनी मसिगी मतुंगदा पुलिसना वा खरा हंगननबगीदमक दिल्लीदा लेरिबा युवराज सिंह पुलिसना वा हंगनबगीदमक कौकी यूपी के कानपुर अमदी दिल्ली यामना लापनबा मफम अमा नथे मफम अदुदगी कौरगा पुलिसना वा हंगखी वा हंगबा मतमदा नुमित अदुगी तांग मापनददी महाकु उनखिबा लेते अदुगा वारी सानगिबसु लेते लोहंगदोरुबा हयेंग खक्ता ngairabaniना matam aduda mahak wari sanakide haiba wafam hairami mahakki wafam aduda pulisna thajarami adubu pulis ki di chingnaba haibasi hauna sani masigi matungda pulisna fangliba number adu haibadi yuvaraj ki number adu pulisna CDR call details record ningthijana amu yenglami masida numit asida mahakna call tawkhibagi record leiramde adubu mahakki call location sing aduga mahakki phone asigi location sing police na yengsin ki masigi matungda Honeyprit ki mahakki number adugi call record sing loina na mahakki location sing amamam to oine yengba hoki numit asida mahak Kanpur ki railway station da location yengba matam da sunglak lak namde mahak mafam adudagi rickshaw gumba natraga karigumba ama tonglaga mafam amada chalamba yai mahakki location gi leiriba oiriba speed amadi madugi matung athengbada police na mahakki location asing asri tamna yengsinba matamda police na phangba wafamda yuvraj hariba miyoi asina Honeyprit ka mahak numit asida unakhiba leite hairaga khara thengjilakpa haibadi mafam adudagi khara lapthokkiba Maharashpur hariba mafam asidadi Honeyprit amadi yuvraj ki call location chap mana na leirami masigi matungdagi police na khangki thodok ase mahakki luhonggadoriba nupa asina soidana pangthokpa oigani asumna location manarabani na mahakpu sustain interrogation tawduna chingnariba asigi asengba punma khangnanabagi police na leizabi thaduna mahakki mafamda wa hangbauki matam maduda mahak khangde haiduna adumak jelami adubu police na che sang sing pudoktuna hojikti kanti kanaroi call details na haki aikoina loina chingtholo matungda nangi location loina khangabani hayo karigi damakto no nangna nupi se hatpagi maram hayo inspector aidi hana so haijagre numit aduda mahak kaiga location oi haibo wafam do aidi khangde aduga aidi maga numit do wari sana basu leite mahak kaiga thengna ki basu leite asumna adumak mahak chen thi duna hairami adubu police na chaipu amani thaba matamda mahak wafam adu hairaki mani inspector aina Honeyprit hatmani aina mabu kokthologa ina hatmani thodoga sida igi imanaba Sukhwinder kauba amasu yawi matamadu da police na haiki karigi damakta nanga luhonga doriba nupi amabu nangna halibagi maramdu karigino hayo nangna hatka doriba maramdu karigino inspector aina mahakpo halibase masigi mamangda ai December gi tang amadasu aina mabu hat nanbagi damak hana plan tawkiba leki adubu aina soikibadagi December gi tang amada aina mabu hat kidabani adubu kari maramgi no ne nangna mabu hat kani haribadubu maram karigino inspector ai yum palaba isa isu leiraba mi amani oh yum palaba duga isa isu leiraba nangna leisabi amaga luhongna nanbagi dam honariba madi inspector maduna maramurapadagi aigi imungda karigumba khangnaраklabadi masigi khongthangsina kaiba tare haiduna aina mabu hat ananbagi damak plan tawkibani adudi nang hana yum pale haina nupi aduda haibadi kari kai ai madusu mongonda haibu ngamagi pangal thona lekidi amadi aina maduma hairamba tarabadi maga iga leinariba aronba mari punamak bakha tana lekida basuge maramaduna aina lotuna thammani adu rabadi nangi luhongba amadi mahakki luhongba matamda nakhoigi imung manung yaudro thogliba thodok nakoi imungi midi khangdra haiba inspector ai mahaka han boina training amaki mafam da maga thingnaki mafam aduda aina mabu uba matamda ngaujaki mahaksu aibu kiruk yengdona numit aduda adumak leki madudagi bani wari watai sanabadagi khangnaraki asumna aini yum palabasu
ꯑꯩꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯐꯖꯕ ꯀꯂꯛꯄ ꯑꯄꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀ ꯍꯦꯟꯅ ꯅꯛꯁꯤꯟꯅꯈꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯍꯧꯈꯤ ꯅꯨꯡꯁꯤꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯕꯥꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯛꯁꯤꯟꯅꯕ ꯍꯧꯔꯛꯈꯤ ꯅꯛꯁꯤꯟꯅꯕꯗ ꯅꯠꯇꯅ ꯏꯕꯥꯅꯤꯒꯤ ꯃꯃꯩꯗ ꯑꯆꯦꯠꯄ ꯏꯕꯥꯅꯤꯒꯤ ꯈꯣꯡꯐꯝ ꯐꯥꯎꯕ ꯊꯥꯡꯅꯔꯛꯈꯤ ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯂꯨꯍꯣꯡꯂꯁꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡ ꯂꯥꯛꯄꯗ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩꯒ ꯎꯅꯍꯟꯈꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯃꯥ ꯃꯄꯥꯅ ꯌꯥꯈꯤ ꯑꯃꯗꯤ ꯑꯩꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯃꯥ ꯕꯕꯥ ꯊꯥꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯤ ꯑꯅꯤꯈꯛ ꯅꯦꯛꯂꯒ ꯏꯃꯥ ꯑꯃꯗꯤ ꯕꯕꯥ ꯁꯥꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯑꯩ ꯊꯥꯈꯤ ꯑꯉꯛꯄꯅꯤꯅꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯅꯪꯅ ꯑꯇꯣꯞꯄ ꯃꯤ ꯅꯦꯛꯂꯒ ꯅꯃꯥ ꯅꯄꯥ ꯁꯥꯔꯒ ꯏꯃꯨꯡ ꯑꯗꯨꯗ ꯊꯥꯔꯤꯕꯅꯤꯅꯦ ꯃꯥꯅꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯕꯨ ꯑꯩ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇꯤ ꯈꯟꯅꯈꯤꯗꯦ ꯇꯉꯥꯏ ꯐꯗꯅ ꯑꯩ ꯂꯨꯍꯣꯡꯕ ꯑꯗꯨ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ ꯑꯃꯗ ꯃꯍꯥꯛ ꯍꯥꯟꯅꯕ ꯍꯣꯠꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯀꯥꯔꯗ ꯃꯍꯥꯛ ꯀꯥꯈꯠꯂꯨ ꯍꯥꯏꯗꯨꯅ ꯀꯥꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯂꯩꯕ ꯗꯨꯀꯥꯟ ꯄꯔꯦꯡ ꯑꯃꯗ CCTVꯒꯤ ꯀꯦꯃꯦꯔꯥ ꯂꯩꯕ ꯑꯩꯅ ꯎꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯍꯥꯜꯂꯝꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯀꯥꯔꯗ ꯃꯍꯥꯛ ꯇꯣꯡꯗꯨꯅ ꯆꯠꯈꯤ ꯍꯥꯏꯕꯁꯤ CCTVꯗ ꯁꯣꯏꯗꯅ ꯎꯒꯅꯤ ꯃꯗꯨ ꯎꯔꯕꯗꯤ ꯁꯣꯏꯗꯅ ꯑꯩ ꯆꯦꯟꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ ꯑꯃꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯕꯗꯨ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯍꯣꯡꯗꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯀꯅꯥꯃꯠꯇ ꯈꯪꯍꯟꯗꯅ ꯂꯨꯍꯣꯡꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 9ꯗ ꯄꯣꯠ ꯈꯔ ꯂꯩꯅꯅꯕꯒꯤꯗꯃꯛ ꯉꯥꯏꯍꯥꯛꯇꯪ ꯑꯁ꯭ꯋꯥꯏꯐꯥꯎꯗꯨꯝ ꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒ ꯆꯠꯀꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯔꯨꯒꯅꯨ ꯀꯅꯥꯃꯠꯇ ꯈꯪꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯍꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛ ꯋꯥꯐꯝ ꯑꯗꯨꯗꯒꯤ ꯀꯧꯊꯣꯛꯂꯒ ꯀꯥꯟꯄꯨꯔꯒꯤ ꯔꯦꯜꯋꯦꯗ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯃꯍꯥꯛ ꯂꯣꯀꯦꯜ ꯇ꯭ꯔꯦꯟꯗ ꯄꯣꯠ ꯆꯩ ꯑꯀꯨꯞ ꯑꯇꯥ ꯈꯔ ꯂꯩꯕ ꯆꯠꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯍꯟꯈꯤ ꯇꯁꯦꯡꯅꯃꯛꯀꯤ ꯃꯍꯥꯛ ꯀꯥꯟꯄꯨꯔꯒꯤ ꯔꯦꯜꯋꯦ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯆꯠꯈꯤꯗꯦ ꯑꯍꯥꯟꯕꯗ ꯃꯍꯥꯛ ꯔꯤꯛꯁꯣ ꯑꯃꯗ ꯂꯥꯛꯈꯤ ꯔꯤꯛꯁꯣ ꯑꯃꯗ ꯂꯥꯛꯂꯕ ꯃꯇꯨꯡ CCTV ꯀꯦꯃꯦꯔꯥ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯑꯩꯅ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩꯈꯤ ꯑꯃꯗꯤ ꯒꯥꯔꯤ ꯑꯗꯨꯗ ꯃꯍꯥꯛ ꯇꯣꯡꯗꯨꯅ ꯄꯨꯔꯒ ꯄ꯭ꯂꯥꯟ ꯑꯁꯤꯒꯤꯗꯃꯛ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯨꯛꯋꯤꯟꯗꯔꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯩꯅ ꯍꯥꯠꯇꯣꯛꯈꯤ ꯑꯗꯨꯒ ꯃꯍꯥꯔꯥꯖꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯃꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯈꯤ ꯑꯉꯛꯄꯅꯤꯅꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯑꯗꯨꯒꯤꯗꯃꯛꯇꯔꯣ ꯇꯁꯦꯡꯅ ꯅꯪꯅ ꯅꯨꯄꯤ ꯑꯗꯨ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯇ꯭ꯔꯤꯉꯩꯗ ꯅꯍꯥꯛ ꯌꯨꯝ ꯄꯥꯜꯂꯦ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯅꯤ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯒꯤ ꯈꯣꯡꯐꯝ ꯑꯗꯨ ꯂꯨꯍꯣꯡꯕꯒꯤ ꯈꯣꯡꯐꯝ ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯂꯦꯞꯂꯝꯃꯣꯏꯗꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯤ ꯁꯥꯔꯦ ꯍꯥꯏꯌꯨ ꯁꯨꯛꯋꯤꯟꯗꯔꯒꯤ ꯅꯝꯕꯔ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯌꯨ ꯑꯁꯨꯝꯅ ꯌꯨꯕꯔꯥꯖ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯨꯛꯋꯤꯟꯗꯔꯒꯤ ꯂꯩꯐꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯝꯕꯔꯅꯆꯤꯡꯕ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯍꯥꯛ ꯑꯃꯨꯛ ꯐꯥꯒꯠꯈꯤ ꯉꯁꯤꯒꯤ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ 92 ꯁꯨꯕ ꯇꯥꯡꯀꯛ ꯗꯤꯁꯦꯝꯕꯔꯒꯤ ꯑꯁꯤꯒꯨꯝꯂꯕ ꯇꯥꯡ 18ꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕ ꯀꯦꯁ ꯌꯥꯝꯅ ꯅꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯦꯁ ꯑꯃ ꯑꯣꯏꯕꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯆꯤꯡꯅꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯃꯤꯍꯥꯠꯄ ꯂꯨꯍꯣꯡꯒꯗꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀ ꯅꯣꯡꯃ ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯍꯥꯠꯄꯤꯈꯤꯕ ꯑꯁꯤꯒꯨꯝꯕ ꯍꯅꯤꯄ꯭ꯔꯤꯠꯀꯤ ꯃꯍꯥꯛꯀꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯌꯨꯕꯔꯥꯖ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯨꯛꯋꯤꯟꯗꯔ ꯄꯨꯂꯤꯁꯀꯤ ꯈꯨꯠꯇ ꯇꯥꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯥꯔꯖꯁꯤ ꯊꯥꯡꯒꯠꯂꯕ ꯃꯇꯨꯡꯗ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ꯭ꯔꯥ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯑꯔꯣꯟ ꯑꯊꯨꯞ ꯈꯪꯂꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨ ꯀꯥꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯂꯨꯍꯣꯡꯕ ꯑꯗꯨꯗꯒꯤ ꯊꯩꯗꯣꯛꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯆꯠꯊꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯀꯦꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯧꯕ ꯀꯦꯁ ꯑꯃꯅꯤ ꯅꯨꯡꯁꯤꯅꯗꯨꯅ ꯃꯔꯤ ꯂꯩꯅꯗꯨꯅ ꯑꯆꯦꯠꯄ ꯈꯣꯡꯐꯝ ꯐꯥꯎꯕ ꯊꯥꯡꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯅꯣꯡꯃ ꯈꯛꯇ ꯉꯥꯏꯔꯕ ꯂꯨꯍꯣꯡꯕ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯧꯊꯣꯛꯂꯒ ꯍꯥꯠꯄꯒꯤ ꯀꯦꯁꯅꯤ ꯂꯣꯏꯅꯅ ꯉꯔꯥꯡꯒꯤ ꯎꯅꯥꯎꯒꯤ ꯀꯦꯁꯇ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯤꯌꯥꯠ ꯇꯥꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ MLA ꯃꯍꯥꯛ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯕꯛ ꯁꯨꯕꯒꯤ ꯄꯤꯈꯤꯕ ꯂꯣꯏꯅꯅ ꯉꯔꯥꯡ ꯆꯤꯊꯖꯍꯧꯕꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯚꯤꯛꯇꯤꯝ ꯏꯃꯨꯡ ꯑꯗꯨꯗ ꯂꯨꯄꯥ ₹150,000ꯁꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯇꯥꯈꯤ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ
ꯃꯤꯌꯥꯝꯗ ꯄꯟꯖꯕ ꯃꯇꯝꯗ ꯆꯤꯊꯖꯍꯧꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃꯅꯤ ꯃꯁꯤꯅꯤ ꯑꯞꯗꯦꯠ ꯑꯣꯏꯅ ꯍꯥꯏꯖꯔꯕꯗ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ 32 ꯁꯨꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯂꯣꯏꯅꯅ ꯑꯗꯣꯝ ꯉꯝꯕꯤꯒꯗ꯭ꯔꯥ ꯅꯨꯡꯁꯤꯅꯕꯤ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯅꯣꯡꯃ ꯈꯛꯇ ꯉꯥꯏꯕ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯉꯥꯏꯔꯕ ꯃꯇꯝꯗ ꯀꯣꯛꯊꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯠꯄ ꯉꯝꯕ ꯑꯁꯤꯕꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯍꯥꯟꯕꯃꯛꯇꯗ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯩꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯂꯦꯠ ꯅꯥꯏꯠ ꯁ꯭ꯇꯣꯔꯤ 34 ꯁꯨꯕ ꯊꯥꯡ ꯉꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗ ꯀꯦꯁ ꯑꯅꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯍꯥꯟꯕꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯍꯟꯗꯛꯇ ꯊꯣꯛꯄ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯅꯔꯤꯕ ꯊꯥꯏꯂꯦꯟꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯖꯦꯛ ꯗ ꯔꯤꯐꯔ ꯑꯣꯐ ꯊꯥꯏꯂꯦꯟ ꯑꯁꯨꯝꯅ ꯈꯪꯅꯕ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯖꯦꯛ ꯗ ꯔꯤꯐꯔ ꯑꯣꯐ ꯊꯥꯏꯂꯦꯟ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯁꯣꯡꯀꯤꯠ ꯄꯣꯡꯄ꯭ꯋꯥꯡ ꯀꯧꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯆꯍꯤ 65 ꯔꯣꯝ ꯁꯨꯔꯦ ꯊꯥꯏꯂꯦꯟꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯂꯩꯈꯤ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗꯅꯤ ꯁꯣꯡꯀꯤꯠ ꯄꯣꯡꯄ꯭ꯋꯥꯡ ꯆꯍꯤ 65 ꯔꯣꯝ ꯁꯨꯔꯕ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯤꯍꯥꯠꯄ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯊꯥꯖꯕ ꯑꯗꯨꯕꯨ ꯃꯤ ꯍꯥꯠꯀꯗꯧꯔꯤꯕ ꯃꯤ ꯑꯃꯅ ꯃꯍꯥꯛ ꯃꯤ ꯍꯥꯠꯀꯗꯧꯔꯤ ꯍꯥꯏꯕꯁꯤ ꯃꯥꯏꯊꯣꯡꯗ ꯍꯦꯛꯇꯃꯛ ꯎꯠꯊꯣꯛꯄꯗꯤ ꯅꯠꯇꯦ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯀꯦꯁ ꯑꯁꯤꯒꯤ ꯊꯥꯏꯂꯦꯟꯗ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯕ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯄꯟꯖꯔꯤ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯤꯁꯤꯡꯕꯨ ꯌꯥꯝꯅꯃꯛ ꯍꯪꯒꯣꯏꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯇꯝꯅꯅ ꯃꯍꯥꯛꯅ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯗ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯤ ꯈꯔ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯅꯨꯄꯤ 6 ꯃꯍꯥꯛꯅ ꯍꯥꯠꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩ ꯃꯍꯥꯛ ꯊꯥꯏꯂꯦꯟ ꯄꯨꯂꯤꯁꯅ 2005ꯗ ꯐꯥꯈꯤ ꯑꯃꯗꯤ ꯅꯨꯄꯤ 5 ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯠꯄꯒꯤꯗꯃꯛ ꯃꯗꯨꯒꯤ ꯃꯔꯥꯜꯗ ꯖꯦꯜꯗ ꯂꯩꯈꯤ ꯖꯦꯜꯗ ꯃꯍꯥꯛ ꯍꯦꯛ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯅ ꯑꯃꯗꯤ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯨꯔꯒꯗꯤ ꯁꯣꯡꯀꯤꯠ ꯄꯣꯡꯄ꯭ꯋꯥꯡ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛ 2005ꯗꯒꯤ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯃꯍꯥꯛꯀꯤ ꯕꯦꯕꯥꯔ ꯐꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤꯅ ꯃꯍꯥꯛ ꯃꯤ ꯍꯥꯠꯄꯒꯤ ꯃꯇꯝ ꯑꯁꯤ ꯊꯨꯅ ꯂꯣꯏꯔꯗꯨꯅ ꯅꯣꯔꯃꯦꯜ ꯂꯥꯏꯐ ꯑꯃꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯝꯃꯤ ꯃꯁꯤꯒꯤꯗꯃꯛ ꯊꯥꯏꯂꯦꯟꯒꯤ ꯑꯁꯤꯒꯨꯝꯂꯕ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯅꯤꯌꯣꯝ ꯀꯥꯏꯅ ꯃꯍꯥꯛꯅ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯂꯥꯏꯐ ꯑꯃꯗ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯅꯈꯤ ꯀꯌꯥꯔꯛ ꯍꯟꯅ ꯃꯍꯥꯛꯄꯨ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯖꯦꯜꯒꯤ ꯖꯦꯂꯔ ꯑꯃꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯍꯥꯛꯀ ꯃꯤꯍꯥꯠ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯔꯥꯏꯝ ꯀꯌꯥꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯊꯥꯒꯠꯅꯕ ꯉꯥꯛꯇ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤ ꯏꯪ 2018ꯗ ꯃꯍꯥꯛꯀꯤ ꯃꯤꯍꯥꯠ ꯂꯣꯏꯔꯗꯨꯅ ꯊꯥꯏꯂꯦꯟꯒꯤ ꯖꯦꯜꯗꯒꯤ ꯊꯥꯗꯣꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯡꯀꯤꯠ ꯑꯉꯛꯄ ꯑꯃ ꯑꯣꯏꯈꯤ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯍꯥꯛ ꯒꯔꯜꯐ꯭ꯔꯦꯟ ꯑꯃ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯗꯕ ꯑꯃ ꯃꯍꯥꯛ ꯊꯤꯈꯤ ꯃꯁꯤꯗ ꯔꯥꯖꯁꯥꯃꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯊꯦꯡꯅꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯖꯦꯜꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯑꯣꯡꯗ ꯑꯉꯛꯄ ꯑꯃꯈꯛꯇꯤ ꯖꯦꯜꯗꯒꯤ ꯊꯣꯔꯛꯂꯤꯕ ꯃꯍꯥꯛꯁꯤ ꯃꯍꯥꯛ ꯂꯣꯌꯔ ꯑꯃꯅꯤ ꯃꯍꯥꯛ ꯎꯀꯤꯜ ꯑꯃꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯁꯨꯝꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯔꯥꯖꯁꯥꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯃꯍꯥꯛ ꯈꯔ ꯈꯪꯅꯕ ꯍꯧꯈꯤ ꯅꯨꯄꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯁꯤ ꯍꯥꯏꯕꯗ ꯅꯨꯄꯤꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯅ ꯍꯥꯏꯖꯈꯤ ꯅꯨꯄꯤꯁꯤꯅ ꯌꯥꯕ ꯉꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯕꯨꯛꯅꯤꯡ ꯑꯣꯟꯅꯅꯕꯒꯤꯗꯃꯛ ꯑꯩ ꯎꯀꯤꯜ ꯑꯃꯅꯤ ꯅꯍꯥꯛꯀꯤ ꯅꯅꯤꯡ ꯊꯨꯡꯅꯅꯕ ꯑꯩꯅ ꯂꯣꯏꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯧꯖꯤꯛ ꯅꯪꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯑꯗꯣ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯐꯖꯕ ꯀꯥꯔ ꯑꯃꯁꯨ ꯄꯤꯒꯅꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯕꯨꯛꯅꯤꯡ ꯑꯣꯟꯅꯅꯕ ꯀꯌꯥ ꯍꯥꯏꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯔ ꯃꯈꯣꯏꯅꯤ ꯈꯪꯅꯕ ꯋꯥ ꯈꯔꯒ ꯉꯥꯡꯅꯕꯗꯤ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯇꯝꯅꯅ ꯁꯣꯡꯀꯤꯠꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯔꯥꯖꯁꯥꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯗꯨꯃꯛ ꯃꯍꯥꯛ ꯁꯦꯟꯅꯗꯨꯅ ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯣꯏ ꯈꯟꯈꯤ ꯔꯥꯖꯁꯥꯃꯤꯅ ꯃꯇꯨꯡꯗ ꯀꯥꯔ ꯑꯃꯁꯨ ꯄꯤꯕꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯊꯥꯖꯔꯝ ꯂꯣꯌꯔ ꯑꯃꯁꯨ ꯑꯣꯏꯕ ꯀꯥꯔ ꯑꯃꯁꯨ ꯄꯤꯒꯦ ꯍꯥꯏꯕ ꯃꯍꯥꯛꯄꯨꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯃꯈꯣꯏ ꯎꯅꯁꯤ ꯍꯥꯏꯕ ꯑꯁꯨꯝꯅ ꯍꯥꯏꯅꯕ ꯑꯗꯨꯗꯒꯤ ꯊꯥꯏꯂꯦꯟꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯔꯥꯖꯁꯥꯃꯤ ꯃꯍꯥꯛꯀ ꯎꯅꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯣꯇꯦꯜ ꯑꯁꯤꯗ ꯎꯅꯔꯤꯕꯁꯤ ꯔꯥꯖꯁꯥꯃꯤꯒꯤꯗꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯅꯨꯄꯤꯕꯨ ꯍꯥꯠꯅꯤꯡꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯂꯩꯔꯛꯈꯤꯕꯗꯨꯅ ꯃꯃꯥꯡ ꯍꯧꯈꯤꯕ ꯆꯍꯤ kayada nupi tha tarukta nupi manga hatkibadu matup thangna kaklaga hatkiba ngakani asigumagi mahaki nupi hatningbagi masada faurukliba wakhaladuna chahi tara manga jail da leirurabasu 2019 da hek thadorokpaga
Rasami hariba nupi asi khangnaraba matungda moithem tawduna hotel amada unaraba matung mahakki aningba apamba thunglaba matungda hathokirami. Masigi matungda hotel aduda siduna lerambi Rasami mahak kanaga pau phongnai kanaga wari sanai natraga kanana karigidamukta mahakpo hatpano haibasigi matangda police na investigation sathaki. Ngasi mak 2019 chawkhatlaba tongan ba technology gi asiguma mihat mipun crime gi dasu amadi cyber gi khudong chaba kaya marumna fagat pada investigation tawbada police ki maikai de hena khudong chaba kaya nongma gi hengilagli. Asiguma sina maram oiduna Rasami mahak kanaga wari sanai haiba simatangda police na tigat pada mahakki mobile phone amadi mahakki internet ta kanaga chatting tawi haiba si police na kup na thiba horakhiram. Masidagi khangba ngamki mahakka chatting tawriba mi adugi internet ki mating dagi hariba miyoi asigi mahakki location pungpham loina puthokpa matamda police na investigation kup na chathob matamda songkit pumpang ni haiba si khangkiram. Masigi matungda Thailand da khwaidagi tamthiraba thogdoksing thokliba sing asida handaki thokliba thogdok songket pompanggi mahakki thogdok asida Thailand da leiba naha kaya mipung khudimak kaya yamna tamthina mahakpu tukat chaduna hanadagi asumna leirakliba miyoi asina mahakki chatharliba thong magi khongthang asida so amuk hena kiba hangoiba tukat chaba phawkirame. Masigi matungda police na songket pompang mahak phakirame. Hena police nang aglibadi jail manung da leiringeda phajakraba mahakki discipline loinana mahakki normal life nongmata su kanagu mamata panba pikidaba serial killer amabu mahakki mi hat loiraba matungda amuk thukraga amuk hanna mahak mi hat pagi thabak asi haurakani haibasi police na thajakhiramdi. Chahi tara manga gi dandi phanglabasu mahakki aningba apambadi mahak na maning tamlak matamda su toklamdi. Haujikti ngasimak Thailand gi police na mahak amuk hanna phari chahi yongkai manga amuk suri asumna chahi tara manga ama amuk mahak ki chahi yongkai manga asida amuk hapchan batarabadi mahak ki chahi kaya surgani hauji yongkai manga chahi tara manga gi miat loiduna tholokpada matamda mahak ki chahi 63 surgani. Masini ngasigi ahanba late night story gi humbotara humdoi subagi ahanba case ani suba case amamu taminasi ani suba case asidani ngasi maming thonjariba juvenile bharata juvenile gi sugumba casing tongan makhaya thoki nirbhaya gi thokiba sida khwaidagi tamthiraba nirbhaya gi hakchang da masing khangdane screwdriver na thindat kibasi chahi 13 khaktangai riba nupa macha haribaduna matamaduda mahak chahi 19 sudri haiduna sukna tangi chahi 3 khaktang mahak asi home amada thamlaba matungda mafam madudagi kanaguma mata khanghandana mahak masak lotuna puthoki. Anauba report amagi matungina haibada mahak South India da mahak thong thakpagi thabak tawduna hotel amada thabak yauramba yai haibasini adubu wafam asi yamna aronba wafam mafam aduda mahak ki maming matamaduda mahakna chahi 19 sugadabadu sukna tangi tha 3 khaktangmak ngaikiba matam atopa report amadana tha 3 nate tha 3 khaktani asengbadi khangdri chay nadunu leiriba wafam sukna tangi tha 3 gi matungda mahak chahi 19 surugani natraga tha 3 gi matungda chahi 19 surugani adurodi mahak so farsi tawdun hatpi yai wafam asini India ge sugumlaba manungi chatnariba motlaba suguma crime gi marak asida lakliba wafam di juvenile hariba si ahanbadadi chahi 13 fawgi manungda leiba nupa macha mahakna karigumba mi hatpana chingba torogadi mahak sibugi cherak piba yarami adubu 2020 dagi India gi asuguma constitution chatnariba law asi khara amuk semdoktuna chahi 19 ulhanki laibak thibadi nirbhaya ki case asida chenariba nupa macha adu mahak ti hauji su hingli jail da leiringai gi manungda mahak chak thongba yamna ningthina tamki masidagi thoroklaba matungda normal life amata leiraga mahak hingnana bagi da makhona jagi haiduna chak thongba ningthina tamki haibasini
ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯄꯣꯈ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ? ꯔꯤꯄꯣꯔꯠ ꯑꯃꯅꯗꯤ ꯍꯥꯏꯔꯤ ꯁꯥꯎꯠ ꯏꯟꯗꯤꯌꯥꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯆꯥꯛ ꯊꯣꯡꯕ ꯌꯥꯎꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯈꯪꯗ꯭ꯔꯤ꯫ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯆꯒꯤ 2003ꯗ ꯀꯣꯜꯀꯇꯥꯒꯤ ꯖꯦꯜꯗ ꯁꯦꯛ ꯔꯥꯖꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯖꯦꯜꯗ ꯃꯔꯥꯜ ꯑꯃꯒꯤꯗꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯂꯔ ꯑꯔꯤꯕ ꯑꯃ ꯃꯍꯥꯛꯀꯤ ꯄꯣꯁꯇꯤꯡ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯇꯥꯈꯤ꯫ ꯍꯥꯏꯔꯤꯕ ꯖꯦꯜ ꯑꯗꯨꯗ ꯑꯅꯧꯕ ꯖꯦꯂꯔ ꯑꯃ ꯑꯇꯣꯞꯄ ꯑꯂꯤꯄꯨꯔꯗ ꯖꯦꯂꯔ ꯑꯣꯏꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯄ ꯇꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯍꯥꯏꯔꯤꯕ ꯖꯦꯜ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯖꯦꯜ ꯑꯗꯨꯗ ꯊꯨꯡꯂꯕꯒ ꯖꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯠ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯃꯝꯇ ꯃꯃꯤꯡ ꯍꯪꯗꯨꯅ ꯈꯪꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯨ ꯁꯦꯛ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯖꯦꯂꯔ ꯑꯁꯤꯅ ꯎꯕꯗ ꯈꯖꯤꯛꯇꯪ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯎꯈꯤꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯈꯪꯈꯤꯕꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯈꯔ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯍꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯤꯡ ꯔꯥꯖꯨ ꯁꯦꯛ ꯀꯧꯏ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯂꯔ ꯑꯗꯨꯅ ꯃꯤ ꯑꯃꯃꯝꯇ ꯃꯁꯛ ꯃꯃꯤꯡ ꯍꯪꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯥꯖꯨ ꯁꯦꯛ ꯃꯍꯥꯛꯀꯤ ꯔꯦꯖꯤꯁꯇꯔꯗ ꯃꯃꯤꯡꯁꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯔꯦꯖꯤꯁꯇꯔ ꯑꯗꯨꯗꯁꯨ ꯔꯥꯖꯨ ꯁꯦꯛ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯜꯗ ꯔꯥꯖꯨ ꯁꯦꯛꯀꯤ ꯔꯦꯖꯤꯁꯇꯔ ꯍꯥꯡꯗꯣꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯀꯣꯛꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯁꯤ ꯀꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯨꯞꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ 1993ꯗ ꯍꯥꯏꯕꯗꯤ 2003ꯒꯤ ꯃꯃꯥꯡ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯁꯥꯖꯜ ꯕꯔꯨꯏ ꯑꯁꯤꯒꯨꯝꯕ ꯃꯤ ꯑꯃꯅꯤ ꯃꯍꯥꯛꯁꯤ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯨꯞꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯔꯥꯖꯨ ꯁꯦꯛ ꯑꯃꯨꯛ ꯀꯧꯈꯤ꯫ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯦꯡꯕꯁꯤ ꯁꯥꯖꯜ ꯕꯔꯨꯏ ꯀꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯆꯦꯟꯕ ꯉꯝꯈꯤꯗꯦ꯫ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯗꯅꯥꯄꯨꯔ ꯖꯦꯜ ꯑꯁꯤꯗꯒꯤ ꯀꯣꯜꯀꯇꯥꯗ ꯑꯃꯨꯛ ꯖꯦꯂꯔ ꯑꯁꯤꯅ ꯃꯍꯥꯛ ꯊꯥꯔꯛꯈꯤ꯫ ꯃꯁꯤꯅ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯅꯅꯕꯒꯤꯗꯃꯛ ꯃꯥꯡꯖꯧꯅꯅ ꯍꯥꯏꯗꯣꯛꯄ ꯋꯥꯐꯝꯅꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯥꯖꯜꯄꯨꯔ ꯀꯅꯥꯅꯣ? ꯃꯍꯥꯛꯀꯤ ꯃꯃꯥꯡꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯔꯤꯅꯣ? ꯀꯣꯜꯀꯇꯥꯒꯤ ꯗꯝꯗꯝ इलाका हारिबा असिदा सुबम एपार्टमेंट अमदा फ्लैट नंबर 4दा बरुई फैमिली हाइदना मलेरमी। बरुई फैमिली असगी हेड ओइबा असि सुबल बरुई कौई। सुबल बरुई हारिबा असगी महाकी नुपी अहन अमलेरमी। नुपी अहन असि सुबल हारिबा सिगा यानदबदगी काइनकिरमी। महाकी मचानुपा अमा साजल बरुई ममांगी केस याउरिबा राजू शेख हारिबसी महाकी मचानुपा ओइना फंगजकी। मसिगी मतुंगदा नुपी अहन सिगा महाका काइनरबा मतुंगदा नियोती बरुई कौबा अमा हाइबदी नियोती कौबी नुपी अमगा लुहोंगिरम। मसिगी मतुंगदा मचानुपा काजल फंग कौबा अमखक फंगजकिरम। असुमना अहानबा महाकी नुपी मीनाती हारिबा नुपी से काइनरबा मतुंगदा सुबल हारिबा सिना सिगुंबा सुबम एपार्टमेंट असिदा सुबल नियोती काजल साजल अहानबा महाकी नुपी असिना पोकलिबा मचा नुपा असिगा अकोनबा महाकी नुपी नियोती लोइनना महाकी मचा नुपा काजल हारिबा से मखोई मरी पुनना लेरम। मसिगी मतुंगदा इमुंग असिदा नियोती हारिबी ममा अतोम्बी असिना साजल महांगना पोकचबा मचा नथी। हानगी महाकी नुपा असिने लौरंबा नुपी अदुगी मचान। मरम असिना महांगना पोकचबा नतबना इमुंग असिदा अतोम्बीना मचा योकपा अदुगुंबगी मवोंगदा तोंगानबा इमुंग असिदा नेचर अमखक जथबा हौकी। मसिना मरम ओरगा साजल नुपा मचा अंगांग अमा ओइना मतम अदुदा महाक चही 10गा 9 सुरमद्री। असुमना महाकसी यामना अंगांगसु ओइरिबा स्कूल कादुना लारिक तमलिबा ओइबना इमुंग अदुगी मियोट मिनेयसी महाक मतम सांगना खांगदुना लाखी। मसिगी मतुंगदा इमुंग अदुदा ओइरिबा मोंग मतवसी महांगना खरग चारोकपा मतमदा स्कूल दा लारिक तमिनबा ममानबा मंगादा वारी सारमे। इमुंग असिदा महाक लेबा ngamdri। ममा तोनबिना महाकपु यामना ओले।
imung asidagi mahak right punamak mahak ki mama ahal mahak ki hek pokchaba mama asina fangadaba right punamak adu mama tombi sina lakpadagi right punamak mattuna chatkrabani madudagi imung asida mahak ki mama ga kainare mama tombi asina mahak pu yamna tathina tawi imung aduda mahak chaba thapko pawning thinu aina bijadi minai amadagi hena tona le asiguma nongmagi thokliba thodo wathok sing asi chahi mapung phadriba mamanaba makhoi manga ga punna wari yamna toina sanaram yamna pelamde masigi matungda mahakki mamanaba sing aduda mahangna mahakki mamagi laman imung aduda khungani mahakpu imung asido otpini bebagi dama soitena ma laman khungani wafam asi yamna tattan haram adubu mahakka tinariba mamanaba sing aduna themjan bibagi mahuta hatkadabani madu chathagadabani nangi nathakta makoina dumaina tobu yabra ekhoisu leiri tangai phadrabadi khoi mari manga nangi damukta mateng pangani wafam asi mamanaba singsu yawn haikiram masigi matung 1993 November ki tang kungani thoi matam maduda sajal gi chahi asri chahi tarataruka tha tarama thoiga numit humni suba numit masidagi khutta umnanaba glob makhoi mari manga mamanaba manga loinana sajal ga punna makhutta umnanaba glob laikiram thauri kharasu laiki thang athauba amuk yanba matamda tupkadaba athauba thang kharasu laikiram masi khakta natana yotchaina chingba makhoi laikiram masi ki plan asigi matungina imung aduda mama atombi mathanta leiba matam makhoina tanja adu ngaiduna leki matam maduda mama atombi nioti kada tv yangduna leki asumna sajal amadi mama na bamanga ga loinana tungdagi tapna janglaki tv yanglibi mama atombi bo tungdagi makhoi mari manga punna changsinduna mama atombi bo makhut pharame ani ahum aduna machin menchilame masigi matungda chair ama pothoroktuna punsillaga makhong makhut punsillaba matungda machinda plaster naptuna thamlame adubu karigumba khutnadi amatta tharamde thangnasu lelamde imung aduda makhoina ka amada thamkirame ngaihak leiraba matungda sajalgi manaw nupa kajal mama atombi gi macha sajalgi na manaw nupa school halaktun imung aduda laki imung aduda lakku matamda mahak mama kaurame aduguma tanja aduda sajalna kajalgi mamangda leptuna mama na bamanga aduga loinana makhong makhut punchilame amadi machinda plaster naplame amadi chair amada punchindunu ka amada mukhamlame makhoi kajal da shukari go mamada ko thakiramdi asumna nungtil pung ani ahum dagi pangthokli bathogdogadu mapa halak mangai ki makhoi ki plan adu de imung adu da mapa lakhiramde asiguma tanja aside imung adu da faduna thamliba mama atonbi amadi manaw nupa kariguma mata khut tharamde masigi matungda numidang thengjilaki mapa subal yumda lakide athengwa matam pung taragani thoi taba matamda subal yumda halakpaga thong hek hangdokpaga imung changpaga mamanaba manga ga loinana sajal na mapa adusu machin mentionki amadi chap manaba mawongda thauri na punduna chair amada mapa su punchilaga topa amada thamki masigi matungda makhoi ahungi plan adugi matungina ihan hana pharibi niuti mama atombi asi sajalna makhori met kirame makhori met paduda mama atombi asi khutak tu siu habi yaramde yamna wakirame masigi matungda mama na basing aduga amuk changduna mama atombi niuti thang ama pairaga sajal mangak samda len kirame iming aduda ihing na hingsaba makai laimai di khengtana chontaki amadi niuti
ꯃꯄꯨꯟꯁꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯅꯥꯎ ꯅꯨꯄꯥ ꯀꯥꯖꯜ ꯀꯥ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯄꯨꯊꯣꯔꯛꯈꯤ꯫ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯧꯔꯤ ꯃꯦꯠꯈꯤꯔꯝꯃꯤ꯫ ꯃꯈꯧꯔꯤ ꯃꯦꯠꯄ ꯑꯗꯨꯗ ꯁꯤꯌꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯥꯡ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯥꯡ ꯑꯃꯨꯛ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯑꯍꯨꯝ ꯁꯨꯕꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥ ꯑꯗꯨ ꯑꯃꯨꯛ ꯀꯥ ꯃꯅꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯥꯎꯕ ꯈꯣꯡꯕ ꯉꯝꯂꯝꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯆꯍꯤ 13-13ꯒꯤ ꯃꯤꯑꯣꯏ 6 ꯑꯗꯨꯅ ꯃꯄꯥ ꯏꯃꯨꯡ ꯑꯗꯨꯗ ꯄꯨꯊꯣꯔꯛꯇꯨꯅ ꯃꯉꯛ ꯁꯝꯅ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯏꯈꯦꯡꯇꯅ ꯄꯨꯝꯆꯥꯏ ꯆꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯊꯥꯡ ꯄꯨꯝꯅꯃꯛ ꯏꯁꯤꯡꯗ ꯆꯥꯝꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯑꯆꯥꯊꯥꯎꯒꯨꯝꯕꯅ ꯊꯥꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯩꯁꯤꯟꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯆꯥꯝꯊꯣꯛꯂꯝꯃꯤ꯫ ꯇꯦꯕꯜ ꯑꯃꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯊꯥꯡ ꯇꯦꯟ ꯄꯨꯝꯅꯃꯛ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯃꯨꯡ ꯑꯗꯨꯗ ꯐꯝꯈꯤ꯫ ꯊꯦꯡꯂꯛꯂꯕꯅꯤꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯄꯨꯡ 3ꯒꯤ ꯃꯇꯝꯗꯒꯤ ꯄꯥꯡꯊꯣꯔꯛꯄꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯃꯗꯨ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯆꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯅꯤꯡꯖꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯊꯨꯡꯂꯕꯅꯤꯅ ꯐ꯭ꯔꯤꯖꯗ ꯌꯥꯎꯔꯤꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯊꯣꯛꯂꯒ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏ 6 ꯐꯝꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯁꯦꯜ ꯊꯨꯝ ꯈꯔ, ꯁꯅꯥ ꯂꯨꯄꯥ ꯈꯔ, ꯄꯩꯁꯥꯗꯤ ꯌꯥꯝꯗꯅ ꯈꯔ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯈꯤ꯫ ꯕꯦꯒ ꯑꯃꯗ ꯍꯥꯞꯆꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯖꯜꯅ ꯃꯃꯥꯟꯅꯕꯗ ꯍꯥꯏꯈꯤ, ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯂꯤꯕ ꯄꯩꯁꯥꯗꯨꯗꯒꯤ ꯑꯩꯈꯣꯏ 6ꯅ ꯍꯧꯖꯤꯛ ꯆꯥꯔꯤꯕꯁꯤ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯝꯗꯧ ꯃꯥꯜꯂꯤ? ꯆꯥꯎꯔꯥꯛꯅ ꯀꯌꯥ ꯇꯥꯔꯝꯗꯧ ꯃꯥꯜꯂꯤ ꯄꯥꯔꯣ꯫ ꯑꯗꯨꯒ ꯇꯦꯕꯜꯁꯤꯒꯤ ꯃꯊꯛꯇ ꯊꯝꯃꯨ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯉꯛꯈꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ? ꯑꯩꯅ ꯐꯤल्म ꯑꯃꯈꯛ ꯌꯦꯡꯈꯤ꯫ ꯐꯤल्म ꯑꯗꯨꯗ ꯑꯩꯅ ꯆꯠꯊꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯤ ꯍꯥꯠꯄꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯥꯕꯒꯤ ꯀꯣꯛ ꯑꯃꯈꯛ ꯃꯍꯥꯛꯅ ꯊꯛꯄꯅꯤ꯫ ꯀꯣꯛ ꯑꯗꯨ ꯊꯛꯈꯤꯕꯒꯤ ꯄꯩꯁꯥꯗꯨ ꯃꯍꯥꯛꯅ ꯇꯦꯕꯜꯗ ꯊꯝꯃꯝꯃꯤ꯫ ꯑꯩ ꯃꯗꯨꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯥꯈꯤꯕꯗꯣ ꯁꯦꯜ ꯑꯣꯏꯅ ꯇꯦꯕꯜꯁꯤꯒꯤ ꯃꯊꯛꯇ ꯊꯝꯃꯝꯃꯨ꯫ ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯡ ꯈꯨꯠꯁꯦ ꯅꯈꯣꯏꯅ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯨ꯫ ꯑꯗꯨꯒ ꯆꯤꯌꯥꯔ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯄꯨꯜꯂꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯕꯨꯁꯨ ꯄꯨꯜꯂꯨ꯫ ꯑꯗꯨꯒ ꯑꯩꯒꯤ ꯆꯤꯟꯁꯤꯁꯨ ꯅꯠꯇꯦ, ꯆꯤꯟꯁꯤꯗꯤ ꯅꯈꯣꯏ ꯊꯥꯗꯣꯛꯑꯝꯃꯨ꯫ ꯑꯗꯨꯒ ꯈꯣꯡ ꯈꯨꯠꯁꯦ ꯑꯩꯅ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅꯕꯒꯤꯗꯃꯛ ꯀꯟꯅ ꯄꯨꯟꯁꯤꯜꯂꯝꯃꯨ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯥꯏ ꯃꯤꯠꯁꯤꯗ ꯈꯔꯁꯨ ꯐꯨꯔꯝꯃꯨ꯫ ꯃꯔꯝꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯆꯦꯟꯈꯤꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯑꯩꯁꯨ ꯐꯥꯔꯛꯀꯅꯤ꯫ ꯑꯩ ꯐꯥꯔꯛꯂꯕꯗꯤ ꯅꯈꯣꯏꯁꯨ ꯐꯥꯔꯛꯀꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯍꯥꯠꯄ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯤꯡꯍꯧꯕꯒꯤ ꯃꯑꯣꯡꯗ ꯊꯝꯃꯝꯃꯨ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯄ꯭ꯂꯥꯟ ꯑꯁꯤ ꯇꯧꯔꯝꯃꯤ꯫ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯤꯕ ꯆꯍꯤꯗ ꯂꯩꯔꯤꯕ ꯁꯥꯖꯜꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯇꯧꯔꯤꯕ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯥꯈꯤꯕ ꯑꯆꯥ ꯑꯊꯛ ꯑꯗꯨꯒꯤꯗꯃꯛ ꯇꯦꯕꯜ ꯑꯗꯨꯗ ꯁꯦꯜ ꯑꯆꯣꯏꯕ ꯈꯔ ꯊꯝꯂꯝꯃꯤ ꯑꯃꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ 3 ꯑꯗꯨꯗ ꯁꯤꯖꯤꯟꯅꯈꯤꯕ ꯊꯥꯡꯁꯤꯡ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯥꯝꯊꯣꯛꯇꯨꯅ ꯊꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯖꯜ ꯃꯈꯣꯡ ꯑꯃꯗꯤ ꯃꯈꯨꯠ ꯇꯨꯡꯕꯨꯟꯅꯔ ꯄꯨꯟꯁꯤꯜꯂꯒ ꯆꯤꯌꯥꯔ ꯑꯃꯒꯤ ꯃꯊꯛꯇ ꯄꯨꯟꯗꯨꯅ ꯊꯧꯔꯤꯅ ꯆꯦꯠꯅ ꯄꯨꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯤꯟꯗꯤ ꯍꯥꯡꯗꯣꯛꯂꯝꯗꯦ, ꯃꯆꯤꯟꯗꯤ ꯄꯨꯟꯁꯤꯜꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯃꯃꯥ ꯑꯁꯤꯕ, ꯃꯅꯥꯎ ꯅꯨꯄꯥ ꯑꯁꯤꯕ, ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯄꯥ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯤꯌꯥꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯕ ꯃꯇꯨꯡ ꯑꯌꯨꯛꯇ ꯏꯃꯨꯡ ꯑꯗꯨꯗꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇ ꯂꯥꯛꯇꯦ꯫ ꯂꯣꯏꯅꯅ ꯁꯥꯖꯜꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯥꯎ ꯈꯣꯡꯕ ꯇꯧꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯄꯨꯡ 12 ꯔꯣꯝ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯋꯥꯁꯤꯜꯂꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯜ ꯊꯣꯛꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯂꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯥꯈꯤꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯥꯕꯗꯒꯤ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯄꯗ ꯏꯃꯨꯡ ꯑꯗꯨꯗ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯎꯕ ꯃꯤꯁꯤꯡꯒꯤ ꯊꯃꯣꯏ ꯅꯤꯛꯈꯤꯔꯝꯃꯤ꯫ ꯂꯩꯃꯥꯏꯗꯒꯤ ꯈꯦꯡ ꯉꯥꯛꯇ ꯇꯥꯕ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯗꯤ ꯑꯄꯣꯛꯄ ꯃꯄꯥ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯍꯥꯠꯂꯒ ꯆꯧꯀ꯭ꯔꯤ ꯑꯃꯃꯝꯗ ꯄꯨꯟꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯈꯤꯔꯝꯃꯤ꯫
अदुबु मियामना उबा मतमदा साजल महाक्ति चौकरी दुगी मथक्ता पुंदुना लेरमलबसु महाक्की मसाददी थांग नतेना सोक्कीबगी करिगुम अमता लेरमनी पुलिस ना पाउ पीकी पुलिस मफम अदुदी याम थुना लाकी पुलिस ने येंगसिनखिरमी कुपना येंगसिनबा मतमदा पुलिस ने खनकी इमुंग असिदा लेरिबा मी अहुमना थांगना लोइना मंगकता लेलगा हलमनगा अंगांग असिना हलमदबसिना करिगिना मखोई खरदी चिंगनबा फाउकी असुमना पुलिस ना मिसी अदुगी मतंगदा मु कुपना थिजनबा हौखिरमी मसिगी मतुंगदा साजल पुलिस ना चिंगनबा लेरबसु यामना थुनमक इन्वेस्टिगेशन अदुदा चथरमदे यामना कुपना साजलगी मौंग सिंग येंगी इमुंग अदुदा ममा तोनबी अमदी मनाउ नुपा अमदी मपा सिबा मतमदा महा करिगुम मत ममितिगी मपी ताबा नुंगाइतबा करिगुम मत फोंगदोलमदे मसिना पुलिस ने चिंगनबगी मरम सिखरसु हेंजेलकिरम मसिगी मतुंगदा मौ महाकी ममानबा मंगा थौदोक अदु पांगथोकलबा मतुंगदा मथंगी स्कूल हाइबदी थंगनबा नुमित स्कूल ददुम कारमी स्कूल कारुरबा मतुंगदा ममानबा अदुगी युमदा हाइबदी साजलगी युमदा मखोई मंगा लाकी पुलिस ने इमुंग अदुदा थिजन हुंजनबगी लेबा मतमदा इमुंग अदुदगी साजल लोइनना महाकी ममानबा मंगा अमसु इमुंग अदुदा लेमिनबोगी मोंग अदु उबदा पुलिस न खरसु चिंगनरमी चुमी थौदोगसे अंगांग से मथंद पांगथोकपा ngamloi ममानबा मंगा से यावरबदी सोइदना पांगथोकपा ngamgani अदुरबदी थौदोक असिदा सोइदनमकी मचानुपासी चेनरंगani असुमना खल्लदुना पुलिस न साजल फारगा वा हंकिरमी मतम अदुदा महाक थवाई नुंगाइतबा करी मत लेरमदे मानी अइना हातमने इमुंग असिदा अइना मकोइबो हातपगी कैसु नुंगाइतबा लेथि अइदि गेदोबगी मखोइ सिरगा अइना कपतोइबा अइना कपकदबै मरमसु लेथि अइना हातके यावना हातमने असुमना मराल असि यारम महाकी मोंग मतौ वांगांग संगांग तौथोरगलिबा मोंग मतौ अदुदा पुलिस ना ngakpoiki अदुबु मतम अदुदा चनरंबा आइल लेरिबा लो चनरमलिबा मोंग मतौ असिदी angakpa मोंग अमनि 1993 मतम अदुदा जुबिनाइल की सही असि सही तरा तरु गोइरमी मतम अदुदा साजन सही तरा तरुका था तरामथोइगा नुमित हुमनी सुबु मरमना लोअर कोर्ट ना महाक ममा मपा अमदी मनाउ नुपा हतपगिदमक सीबगी चेराक पिरमी जुबिनाइल के सुम केस असी 2002 हारिबसिदगी एक असी 2002 दगिदी सही तरानी पान ओंथोकी केस असिगी मखा तारकपदा असुमना ममा मपा अमदी मनाउ नुपा हतपगिदमक करिगुम नुंगाइतबा मत लेत्रबा साजल सीबगी चेराक लोअर कोर्ट ना पीखी मसिगी मतुंग महाक जेल मनुंगदा लेइबा होरकपा मतमदा महाक किडनी यामना नारे हक्चांग मनुंगदा महाक यामना नारे थौदोक अदुदा पुना चैनबा खरा मानननबगिदमक तौखिबदुना महाक मसादा खरा सोखरे मरम अदुना महाक डॉक्टरदा हॉस्पिटलदा अमुक्ता येंगहनबियो हाइबा वाफम असे हाइखिरम असुमना जेलदा लेइबा मी अमना कोर्टगी मराल फंगदुना चंगलक्लबसु महाकी मेडिकल चेकअप तौबगी खुदोंग चाबा अमखक लेबना मतम मदुदा सुमनतंगी पुलिस अनि संघलगा कोलकाता नेशनल मेडिकल कॉलेज दा एमिट तौखिरम असुमना महाक मेडिकल कॉलेज असिदा एमिट तौरे हाइबसी ममानबा मरी मंगा दु खंखिरम मसिगी मतुंगदा ममानबा सिंग अदुना मतम अदुदा बियार खरा पुरगा लाखि बियार बोतल सिंग अदु पुरगा लांगगा साजलबु संगलिबा हॉस्पिटल लेरिबा पुलिस पर्सनल अनि अदुदा ममानबा सिंग बियार पिथकिरम मतम अदुदा पुलिस अनि अदुना इचम चमना बियार पिरकपदु थकिरम करिसु थोदोक पतोकी मसिगी मतुंगदगिदि मखोइना प्लान अमा खक तौकी मखोइना लेरकपा बियार अदु थकलबनिना मथंग पिथक्कदोरिबा बियार असिददि तुमनबा गुली हापचलगा पिथक्लबदि मखोइ अनि तुमखिगनि मखोइ अनि तुमलबदि सोइदनबगी साजल हॉस्पिटल अस्तेकी नाथोक्तुना चेनबा यागनि हाइबा प्लान असिनि
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯕꯤꯌꯥꯔ ꯕꯣꯇꯜ ꯑꯗꯨꯒꯤ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯇꯨꯝꯅꯕꯒꯤ ꯒꯨꯂꯤ ꯊꯥꯗꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯕꯤꯌꯥꯔ ꯑꯗꯨ ꯄꯨꯔꯛꯂꯒ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜ ꯑꯅꯤꯗꯨꯗ ꯄꯤꯊꯛꯈꯤ ꯑꯃꯗꯤ ꯃꯈꯣꯏꯁꯨ ꯊꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜ ꯑꯅꯤ ꯑꯗꯨꯅ ꯊꯛꯂꯤꯕ ꯕꯤꯌꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯨꯝꯅꯕ ꯒꯨꯂꯤ ꯍꯥꯞꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜ ꯑꯅꯤ ꯑꯗꯨ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗꯒꯤ ꯁꯥꯖꯜ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯇꯨꯅ ꯃꯍꯥꯛ ꯃꯨꯝꯕꯥꯏ ꯌꯧꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯨꯝꯕꯥꯏꯗ ꯃꯇꯝ ꯈꯔ ꯂꯩꯈꯤ꯫ ꯃꯨꯝꯕꯥꯏꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯂꯩꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯈꯛ ꯈꯪꯅꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀ ꯂꯨꯍꯣꯡꯈꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯆꯍꯤ ꯑꯃ ꯃꯨꯝꯕꯥꯏꯗ ꯃꯍꯥꯛ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯆꯍꯤ 2-3 ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯔꯝꯗꯝ ꯀꯣꯜꯀꯇꯥꯗ ꯂꯥꯛꯇꯨꯅ ꯂꯩꯕ ꯄꯥꯝꯈꯤ꯫ ꯆꯍꯤ 2-3 ꯁꯤꯗ ꯃꯍꯥꯛꯀꯤ ꯃꯁꯛ ꯁꯛꯂꯣꯟꯁꯨ ꯈꯔ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯌꯨꯝꯗ ꯊꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯤꯔꯣꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯆꯥ ꯄꯣꯛꯈꯤ꯫ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯟꯍꯦ ꯍꯥꯏꯅ ꯀꯧꯔꯒ ꯊꯣꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯀꯣꯜꯀꯇꯥꯗ ꯂꯥꯛꯈꯤ꯫ ꯀꯣꯜꯀꯇꯥꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯒꯦꯡ ꯑꯃꯗ ꯌꯥꯎꯈꯤ꯫ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ, ꯀ꯭ꯔꯥꯏꯝ ꯃꯆꯥ ꯃꯆꯥ ꯇꯧꯕ, ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯕ ꯑꯁꯤꯒꯨꯝꯂꯕ ꯃꯤꯉꯣꯟꯗ ꯁꯦꯜ ꯃꯨꯟꯕ, ꯁꯦꯟꯒꯤ ꯗꯤꯃꯥꯟ ꯇꯧꯕ ꯑꯁꯤꯅꯆꯤꯡꯕ ꯑꯀꯟ ꯑꯊꯧ ꯁꯥꯕ ꯑꯁꯤꯒꯨꯝꯕꯒꯤ ꯒꯦꯡ ꯑꯃꯗ ꯌꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯒꯦꯡ ꯑꯗꯨꯗ ꯌꯥꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯔꯥꯖꯨ ꯁꯦꯈ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯌꯥꯎꯔꯤꯕ ꯒꯦꯡ ꯑꯁꯤꯗꯒꯤ ꯇꯣꯛꯂꯒ ꯑꯇꯣꯞꯄ ꯒꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯒꯦꯡ 2ꯁꯨꯕ ꯌꯥꯎꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯄꯨꯂꯤꯁꯅ ꯐꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯥꯔꯤꯕ ꯇꯥꯡꯀꯛ ꯑꯁꯤꯗꯗꯤ ꯃꯤ ꯍꯥꯠꯂꯨꯕꯒꯤꯗꯃꯛꯇꯗꯤ ꯐꯥꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯔꯥꯖꯨ ꯁꯦꯈ ꯍꯥꯏꯅ ꯀꯧꯔꯒ ꯖꯦꯜ ꯑꯃꯗ ꯂꯩꯔꯤꯉꯩꯗ ꯖꯦꯂꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯍꯥꯟꯅ ꯎꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯂꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯖꯦꯜꯗ ꯑꯗꯨꯃꯛ ꯂꯩꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯨꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯝꯅ ꯖꯦꯜꯗ ꯂꯩꯔꯛꯄ ꯑꯗꯨꯗꯒꯤ ꯖꯦꯂꯔ ꯑꯗꯨꯅ ꯑꯍꯥꯟꯕ ꯃꯍꯥꯛꯀꯤ ꯂꯋꯥꯔ ꯀꯣꯔꯠꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤꯕ ꯑꯗꯨ ꯃꯗꯨꯒꯤ ꯀꯦꯁ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯖꯦꯜꯗ ꯔꯥꯖꯨ ꯁꯦꯈ ꯀꯧꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯈꯤꯕ ꯆꯍꯤꯁꯤꯡ ꯄꯥꯔꯕ ꯃꯇꯨꯡꯗ 2010ꯗ ꯆꯍꯤ 14ꯒꯤ ꯍꯥꯏꯕꯗꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯗු ꯐꯥꯗꯣꯛ ꯑꯣꯏꯅ ꯍꯥꯏ ꯀꯣꯔꯠꯅ ꯆꯍꯤ 14 ꯖꯦꯜꯗ ꯂꯩꯅꯅꯕꯒꯤ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯂꯩꯔꯛꯄꯗ 2010ꯗ ꯃꯍꯥꯛ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯌꯥꯠ ꯃꯇꯝ ꯁꯨꯈꯤ꯫ ꯆꯍꯤꯗꯤ ꯈꯔ ꯋꯥꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯕꯒꯤ ꯗꯟꯗꯤ ꯄꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯆꯍꯤ ꯌꯥꯝꯅ ꯅꯧꯔꯕ ꯖꯦꯜ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯐꯖꯕ ꯕꯦꯚꯥꯔ ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯦꯜ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯄꯟꯕ ꯑꯃꯠꯇ ꯄꯤꯗꯕꯁꯤꯡꯗꯤ ꯃꯤꯌꯥꯠ ꯀꯛꯊꯔꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯥꯗꯣꯛꯏ꯫ ꯃꯁꯤꯅꯤ ममांगी केस अदुदा तमजबा मतमदसु जेलदा इफा फना लेरगा थादोखरकांदा मी हाटबा अनीसुबा केस असिदसु असुमना महाक 2010 दा थादोखिबा मतुंगदा महाकी अफबा मोंग मतौ अदुना नॉर्मल लाइफ अमदा महाक लेरगनी हाइबा थाजबदगी थादोखि अदुबु 2011 दा मो क्राइम मचा अमा तौरुबगीदमा जेलदा मुग लेखि मतम खरा अमु चही खरा जेलदा लेरमलब मतुंगदा अमुक थादोखि अदुबु मतम अदुदा पीकिबा फादोक ममा लोइनना मनाउ नुपा अमदि मपा मखोय अहुम हातपगिदमक सीबगी चेराक पीकिबा अदु थबक सुबगी चही 13 गी फादोक तो पीदुना अमुक थोकलबसु क्राइम मचा खरा तौबा अमुक थोकलबसु क्राइम मचा खरा तौबा असुमना ngasisu अखोयगी मिरक असिदा उसाजल हिंगदुना लेगी मसिनी जुबिनाइल गी केस ngasiगी थमजरिबा डायमंड रेडियो की लेट नाइट स्टोरी की 93 सुबा तांका सीबगी चराकमक्ति अदुमक पीखिद्रे मसिगी मतुंगदा महांगनो ओइरक्लिबा असि हाई कोर्ट अमना लोअर कोर्ट न पीखिबा अदुगुमलबा सीबगी चराक अदु
ꯊꯕꯛ ꯁꯨꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯗꯟꯗꯤ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯤꯔꯛꯈꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯒꯤ ꯆꯍꯤ 14 ꯁꯨꯗꯅ ꯑꯃꯨꯛ ꯆꯍꯤ 10ꯒꯤ ꯆꯥꯡꯗ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ 2011ꯗ ꯑꯃꯨꯛ ꯀ꯭ꯔꯥꯏꯝ ꯃꯆꯥ ꯑꯃ ꯇꯧꯗꯨꯅ ꯖꯦꯜꯗ ꯑꯃꯨꯛ ꯆꯪꯂꯛ ꯉꯁꯤꯒꯤ ꯀꯦꯁꯁꯤꯡ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ ꯊꯣꯏꯗꯣꯛꯅ ꯇꯥꯛꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯍꯦꯛ ꯈꯪꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯈꯪꯖꯤꯟꯕꯤꯌꯨ ꯇꯥꯁꯤꯟꯕꯤꯌꯨ ꯊꯣꯛꯂꯤꯕ ꯀꯦꯁꯁꯤꯡ ꯑꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯇꯥꯔꯨꯔꯒ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯂꯧꯁꯤꯡ ꯄꯨꯛꯅꯤꯡ ꯑꯆꯦꯠꯄ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯁꯤ ꯊꯥꯡꯅꯅꯕꯒꯤꯗꯃꯛ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯇꯥꯕꯤꯔꯒ ꯊꯧꯗꯣꯛ ꯑꯅꯤꯁꯤꯗꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯔꯛꯄ ꯋꯥꯈꯜꯂꯣꯟ ꯈꯔ ꯁꯤꯌꯔ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯥꯏꯒ꯭ꯔꯨꯖꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ 하나는 다같이 란톡소리바 렛나잇 스토리 홈부타라니토이 아마디 홈부타라 홈도이 수바타카 동안 플랫폼싱다 콘젤로이나 따비리바 미잉 따비리바 포나마포 다같이 라이프셋 라이비리바싱 토이토이 사랑 템 다같이 निर्मला नावरेम 다같이 더럼사로 야비라빠 이마비 몰라 콘섬 다같이 잭 납사 레누 토이잠 비지야 하와이밤 하나는 다같이 ngasi oinadi mayamdagi lapthokpagi ayaba lausari loinana hayengi yaifaraba korau numit June gi tang 13 English singaniga kunga manga inga gi 13 ni panba matamda nungai yaifabaga loinana mayam punna amuk thengna minerasi ngasigi pothaba matamda mangthi hathiba yaudana nungai na potha minanaba mayamda haijiri loinana thorom loisanbagi ayaba lawjabaga loinana mayam punamapu olen sapam namukana ikonona khurumsari